ngasi numida wairam phongkiba towan manipuri se phongsing amasum thokiba thawwa thoksingdagi maruibi I pausing miyamna thamjagi anbada kanglaipak ki maira news tagi lokusaraga Sekmai da Arambai Tingol gi Thouram ama yawu satkibani haiba maheiloi ani mafam khangdana mangkhre ngarang ayuk pung mapan gi makhairam taba matamna masa masa gi mayumdagi Sekmai da Arambai Tingol gi Thouram yawnaba motorcycle amada tongduna chatminakhiba naha ani ngasi fawbo mari makong khangdana leire adubu makhoi ani na sejinakhiba mobile phone adudi senapati gi oil pump amagi mayadagi police na recover tawre naha ani esi sakangdaba miyoisna kidnap tawduna pukhibra haibigi singnaba leire hari mafam khangdana leiriba naha ani adudi lamsang police station gi manungsana leiba lamsang phumlo akham awang leikai digi maibam Abinash Elias khamba sei taragatruk apokpugi ming maibam hemanta amadi lamsang akham digi ningthaujam Anthony Elias tenba sei taraga mapan apokpa leikidraba sundar kawi nahani esi ngarang ayuk pung mapan ga minute tararom taba matamda amuba masugi zawa motorcycle registration number MN01 AN3387 tongduna sakhibani paushin hai naha ani asina Sekmai yoraba matamda Thouram adura makoi Adhaar Card mathau taba maramna Sekmai da leiba Xerox topam amada Adhaar Card Xerox tonaba honaringaida mafam aduda hanana makhoibu senaduna leiba sakhangdaba khulai paiba miyoi khrana nongmai chindonda kidnap tawduna pukhiba oigani haina singnari imung manungi miyoi singna ngarang ayuk pung taraga makhai taba matamdagi call tawduna wari sananaba honabada phone supai pekhalaktabani masidagi singnaba poktuna imung manungi miyoi singna Manipur police ki cyber crime na satuna makhoigi leipam khangdopinaba haijaki cyber crime unit ki maikedi na ani dugi leifam thibda makoi ani na paihiba mobile sing adu senapati de leiri haiba track to bukam ngamki makata na senapati police ta pau pibidigi thijin humjin bagi thabak satabada senapati gi oil pump ama gi mayada mobile ani du serang amana yomsilaga leirama thengna khibani hari loidana anga ani si mangkhibagi matangda Sekmai police station case ma register tawduna haujuk makata na thibuhum bigi thabo akan mongna sathaba haure hari Sairak anga ani esi thiba khangdana laikhibadagi matangda lamsang maikeida leiriba miyam haurakduna ngasi ayuk lamsang AC gi MLA Sarok Khaibam Rajen gi mayumda thomjinduna anga ani esi gi mari makong thijin taksinkhre masigi matungna oripo kangsuk road lambi paringda miyam humna thuraktuna lambi paring asigi tongan mafam haibadi iroi sema maya lekai community pa iroi semba singjil lamsang bazar crossing lamsang phumlo Akama pad lambi thingbi khongjang sangkhre miyam na lambi da uwa phaijenduna gari tire mai thaduna lambi thingbi akanba khongjang sangsikhi makatana lamsang mai keida leiba miyoi kya na ngasi nungthul Manipur gi governor unaduna haujuk phawba mafam khangdana leidiba maheiloi ani asi phangnaba thibiduna imung manung gi miyoi sina tekta kaidana khusanabi haina su taksinki governor gi mai keidigi mafam khangdana leidiba maheiloi ani phangnaba thabak paikhanaba Manipur lengak ta khangangani haina su phongdorak yadi ngasi ayu angan madigi hauna Sekmai police station dasu miyam thomjilaktuna anga ani edu thibina bataksin khre hari Sekmai police ki maike digi phongdorakhibadi anga ani esi kangla tongbi lantholaga satkhre haiba khangba ngamle maduna makhoi ani thiba khangnaba akan mamongna thabak paikhatli hana su phongdorakli sera sida ngasi ayu kaubru lekhagi mapmamada asibaksan ani taaduna leiri haiba pawma sandorakpadigi Thiba khangdana leiriba naha ani edu oiramgadra haina singnaba poknari amaramda anga ani edu tekta kaidana thadorakpa yabigi thajaba lei haina su ngangnaba tari haina pausida su makhatana phongdorakli amaramdana sakhangdaba singna wakhal suiraba miyuema makhongna numaina kaplamle ngasi ayu angan bapung amaga minute yang khairom taba matamda Lamphel police station gi manungsana sangangai da leiba Pesowal Institute of Law College haijin phamya da miyuema sakhangdaba khulai pai bisingna makhongna numaina kaptuna hondoklamle numaina kaplam liba miyoi ayu angan mara walking satpa miyoi sina thengna rakhibani khudakta Lamphel police ta paw piraba matungna police ki timama laktuna thaudok thokpamdagi miyoi edu lokhalaba matungna Rims Hospital pukatuna laikatnari hairi Nongmaina kaplam bedigi lekat nariba miyoi skwa kaitel akham laikai digi akham dingo sei kuntraga mga apok pelai kidraba akham lalam nikawi mak wakhal khara suiduna koisa satlaga laibani ngasidagi numit marini mangani ki mamangna kwa kaitel laidiba Asian Hospital mayada park tawduna leiba car amada mahakna nungna tharubadigi akai toy khara thokibale madugi wahaudagi makpu oi thangba khongnamda nongmaina kapsilaga thamnambra haibigi singna busulai hari Panma yabudi wakhal suiraba miyoi sigi mama mapa ni mak laikidre mak masagi inkhol su laitrabane
Sangangai Students Welfare Secretary Songtham Sanazawbana Phongdorakpada ngasi thokliba thawdo asi matungna amuk thokanbigeno numidang matam yobuga mafam asi nisa safam oire ngasi haiba numita nisa saba yu thakpana singba amata tawbu yaroi athingba sigi mayok thabak satharamba kudima action lawgana haiki atopa pawmana operation na khulai kya phagale ngasi ayuk pung taruk tagi taretka makhai fawda Imphal East ki Khundrakpum Kendra gi manungsana Khundrakpum maning laikai gi akoiba mafam singa Imphal East District Police ki Additional SP Operation Case Herozena Lusingduna CDO Imphal East ki Kangbuga loinana coming operation ama sathakre operation adu Khundrakpum mayai laikai da leiba mangama gi mayada lotuna thamlama khulai kya phangma ngamkhre operation adu yum humdra ra sangduna leirama miyoi sing ama toina masakangdokhi mifa mipuni yaukhidi operation adu recover tawba ngamlaba khulai sing adu di SMG carbine gi ama amadi ahangba magazine ahum ringaloinana hand grenade kuntraga taruk tube launching ama inches LMG gi magazine taraga taruk inches rifle gas cylinder caps mari 7.62 gi SLR ammunition SARS clip taret 9mm revolver gi maru humpugo humdoi MT ammunition gear gi box ahum amadi anti riot shells taruk ne hadi recover tawraba khulai sing asi hangang police station na khusnabaga loinana makhataba ain goeba thabak lokhat pa hore hadi atopa pawmana PM amada union minister unaduna lamdam sigi sinmi sing na thengnariba awaba sing pawdam lugadari Manipur thokliba tha taruk helaba kangluk ki sathirab irang asina maramoiduna nomagi thabak su nomlagi hingliba miyoi singna supham chafam khangdabagi thengnariba awawa sigidamak lakliba December 13 ta Delhi ga khongjang sangsinduna Bharat ki Prime Minister Narendra Modi amadi Union Home Minister Amit Shah ga unaduna sab saba pakhum ama tamduna mayek sena khangan haina All India Trade Unions Congress AITUC Manipur State ki General Secretary Laisram Sotin Kumar na phongdokre wafam asingasi Imphal gi BT Road leiba irabat bagonda AITU di Manipur State Committee gi miyeng makhada Manipur Barbers Association na BT Road leiba irabat bagon sinduna pangtokhiba protest meeting amadi lengana phongdokhibane mana makhata na hai ngasi pangthokliba protest meeting asi AITUC gi makhada leriba sinmi singi saroma oiriba Manipur Barbers Association Housing Manipur thokliba irang asina supham nompham khangdaba sang naina dukan thong hango ngamdabagi thengnariba awaba singadugi matangda phongdokpani AITUC na ngasi phawba sinmi singi damak to kholaw kya laudun lakli maru oina National Highway Security matik sana thamgadabadagi driver singna thengnariba khudong sadaba singadugi damak Highway Security Force sembiduna thambinaba Asa workers singi matik sabu kusuman hangar hanba pensioner singi pension matam sana phanglaktabag loinana noma yoeba kusuman matik sana phangdana leiriba sigi matangda lenga ki mari leinaba singda taksinba asina singmane haina su paw sida makhatana phongdorakli amaromdana North East ahan boin anowa technology sizinadana audio virtual research center hangre North East ahan boina anowa technology sizinadana audio Visuals Research Center ama gari daliba Manipur International University ki makhada ngasi hawdokhi bagaloinana humpuga mapansuba National Film Festival of India gi National Award M Romi Mitaipu University asina taram okre University asigi conference hoda pangtokhi ba thauram madura Manipur International University ki Directorate Regional Indian Language and Research ki Dean Professor Thoksom Sandramani National Award M Romi Mitai Manipur International University ki Register Professor P Brajeshwari na Thauramapu oina saruk yakhibaga loinana video conferencing ki kuthangda Agra ki Central Institute of Hindi ki Regional Director Dr. Parman athuba mithunglen sing oina saruk yakhi haidi atopa pawmadana mema langa ngasidigi border seal toksinkhre Koki nupi sing wakat mi paman khidre mafam anida coming operations atakre Border town more the Manipur lenga na masing yamlaba security force sing thajinro coming operations ataduna theory sing takthunaba akan mathabak local padagi Indo Myanmar border lanthoklaga Myanmar sangsin kiba koki militant sing Myanmar army na kaptuna hatkibagi thaudok thokraba matungda khulai kya amasu Myanmar army na ngarang fuatkhra hadi Myanmar lenga na section thorang lokhatpagi matungina Myanmar border sil toksinkhre loinana Border paringda Myanmar rum thangmana kalda akan mangak senbagi thabak pekhat pawkhre border sil toksin ki basi ki mari lenana
More Gate number 1 amadi 2 ngasidigi matam kaktana thingzinbagi thabak sangsinkhre loinana Myanmar Sagang region gi sarukta kuki militant sing sangsinduna leibra haiba khangdoknaba akan mamongna combing operation sa thabau khrairi amaramda Nahal makai More da leiba manga suba Assam Rifles ki gate mamangna phamjinduna leishilamba kuki nupi amadi angang adu ngarang masa masa gi More da leiba mayumda hanjina khraba matungda ngasi state security force na miyot minai sa thai haibagi yaning da phongdok poina More da leiba Good ground amadi More police station mamang oirapna wakat mi pham sa thana bohon ramba do security force ki meke digi phaman kidre ngase pung mapalum taba duwai kuki nupi kya no wakat mi pham na sem sa ba horaki madur security force ki meke digi pham ba yada ba ki wapam sugai na khanglaba matung na phaman kide hairi amaramda ngase su special commando gi SP Krishna Tomina lusingdur More da laiba security force na More gi tuan mapham singda coming operations atakhi ngasi su pung nipan gi hauna More border town gi border meya oiriba tiang nong amadi pi mongna hais wanamangjang village More na sing mafam da nungthil pung mari fob coming operations atakhi operation adu mi phami puna mari khulai sing fogat pagi pau di fangki de hansu pau sida makata na palakli atopa pau madana Assam Rifles ki nongwaina kap da laikhidraba soibam nanaw gi imung manungi LMZ na mating bangkre Kap libasi momon minok tamhansi habigi wakhalonda like-minded group LMZ Manipur amadi tapta Institute of Fusion Music taipum apun makangumna ka hena kudong sadraba madi awana taraba singa leptana mating pangbagi mari suba sarwa moina Assam Rifles ki nongmaina kapadagi laikhidraba salungpham kang thoksau maning laikai digi soibam manaw sai nipugi imung manungda ngasi ayu MLZ amadi taipum gi thomi singna lupa lising kuntra tengbang duna imung asigi awab da saruk yakre ngasigi tengbang khongsat aduda MLZ Manipur gi advisor board member paunam khelen amadi Haridas Sorai khaibam ani na lusingki loinana taipum amadi MLZ gi maruweba member kyana saruk yakhi khongsat aduga mari leina group asigi secretary Ojit Sorai khaibam na phongdokibada Haukiba September 9 Imalewak Manipur kanana ba ihauda saruk yakiba Thaubal district ki salungpham dagi NG thoksau dagi saibam nanawbu Assam Rifles na minungsi leitana nongmaina kapadagi laikhidraba asima khwaidagi nungaitaba thaudo amane mangna iramda Manipur gi ngamkhai bu kanana ba gidamak laukiba thaudang adu ikai kumna bu utpoina awaba nanghoriba ma ki loinabi saibam ongbi bam Masa sunga madi imung manunggi miyoi singda minung sigi tengbang wina lupa lising kuntra si tengbang zamani. Lewak tiba thagok tu laikhidraba nanaw gi nupi mahaki class 10 tamlibi masa nupi amadi pikliba masa nupi amagale hori. Nanaw na nomagi surga imung pujaramba dunga sidi imung ngasi awaba haibadu wari. Imung ngasi yamna kahena kudong sadaba awaba imung amani. Imung ngasi gi lehuriba phibam si yengbada awat bigi awat pangaktani. Miyamna su minung sigi mating pangbiyu imung asigi yamna nungaitaba mana laioi khraba nanawga loinabi bembe maki mapuroi leitre haba pauta badagi wanthabadagi wakal nungaitaba kanda toina wanthabagi laina amasu naduna laiti Manipura hokhiba me ahumdagi sin kuki militant singna atamnana mitei isali naw singna onsinduna satharakli bi hingsa gi thawong sina maramoiraga mayu me kai kya mai thadok pikhraba miyoi lising yang ka hena lanjena duna relief camp singda lairi miyoi kya amagi punsi pikhamna khre hausing misa miyam punama kham thengna awaba mayuk narabasi ubiraga state amadi central government ani na athuba matamgi manungda thoklibu wathok asi lusinana ba honabiyu ngasigi tengbang gi setpam asi miyam angamba mateng tapta zentegi GP number 7005881668 asida mateng pangbiduna kaplibasik momon minok tamhanbada mateng pangbiyu haidenusu paus na makata na palakli makasa tharak poina to papom na United Hindu Front ki president unaduna Manipur gi irang solution na ba taksinkre Manipur thugai ba pama kuki singna tha taruk hena Manipur sa tharak libi irang as kudak da lemna ba central lusing ba singna kana taksin biwan United Hindu Friends Delhi ki president dan ras luwang na International Hindu Friend ki president Jai Bhagawan Koyal unaduna taksinkre dan ras luwang na Manipur thulibi irang si matang na memorandum amasu summit tawki hairiba memorandum si Prime Minister Narendra Modi Union Home Minister Amit Shah Union Defense Minister Rajnath Su yahunduna athuba matamda irang asi lusinna na bataksinki lusilak poina to papa man yum ama mai sakre Thaubal district ki moijing Idia road leiba kasagi yum ama ngarang maina tumna sakre mai sakpa duda luhungada banu piani gi
ꯂꯥꯡꯗꯨꯅ ꯊꯝꯕ ꯑꯋꯟꯄꯣꯠ ꯌꯥꯎꯅ ꯂꯨꯄꯥ ꯂꯥꯈ 90ꯔꯣꯝꯒꯤ ꯃꯥꯜ ꯆꯥꯡ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯌꯨꯝ ꯑꯗꯨ ꯊꯧꯕꯥꯜ ꯃꯣꯏꯖꯤꯡ ꯏꯗꯤꯒꯥ ꯔꯣꯗꯇꯒꯤ MD ꯃꯨꯍꯤꯕꯨꯔ ꯔꯍꯃꯟ ꯆꯍꯤ 69 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ MD ꯅꯖꯤꯔ ꯈꯥꯟꯒꯤꯅꯤ ꯃꯩ ꯆꯥꯛꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯨꯍꯤꯕꯨꯔ ꯔꯍꯃꯟꯒꯤ ꯃꯆꯥꯅꯨꯄꯥ ꯋꯥꯍꯤꯗꯨꯔ ꯔꯍꯃꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯔꯠ ꯁꯔꯀ꯭ꯌꯨꯠꯇꯒꯤ ꯍꯧꯔꯛꯈꯤꯕ ꯃꯩ ꯑꯗꯨ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯇꯥꯔꯛꯄꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯅ ꯎꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ngarang thiba khangdana leiriba maheiloi nupa ani legang atuba matamna puthokpiu haina maheiloi sina khongjang sangsangkhre me ahumdagi Chuchangpurda epicenter oiduna haurakhiba kanglok irang manungda lamdam sigi maheiloi hizam ningthoi ngambi amadi phizam hemanjit aniba kuki terrorist singna pharaga tamthina otnairaba matuna hatokpi khibadagi hauju pawa asi baksang phangdana leiringai sera asida ngarang lamsang police ki manungsanna akham awang lekai digi Abinash maibam sei 13 apokpa maibam hemanta amadi ningthaujam Anthony sei 18 apokpa leikidraba ningthaujam Sundar anibu ngarang ayuk pung 8 minute 10 taba matamdagi motorcycle tongduna Sekmai romda sakhibadigi ngasi phawu thiba khangna leirakliba si Manipur sarkarna athuba matamna thibiduna maheiloi ani asibu imung manungi miyoisna khusinabiu haiduna maheiloi ahumgi miyoisingna Imphal manungda khongsatnama satuna Manipur gi lenga ki mapumna taksinkhre ngasi nungtil pung 3 taba matamda Johnston Higher Secondary CC Higher Secondary amadi Anand Singha Academy Higher Secondary gi maheiloi singna Johnston School dagi hauraga Kaisampat Junction tana laklaga Tidim lambi gi haudam lerak mapadagi Imphal tamna khongsat ama lakhi khongsat aduda maheiloi singna hanagi maheiloi ani faduna hatkibigi haksang phau lakhok ngamdringaida ngarang maheiloi nu paani amuk phajungkiba sikaningde atuba matamda lengana maheiloi ani gi khungul libiduna tekta kaidana imung manungi miyoi singna sinabiu maheiloi ani gi mari makhong sengna khangduna makoibu imung manungi miyoi singna khusinadriba phaubu makhatana akan makhongjang sangsingani haina khulaw kya lakhi hari Haujukoina di mayam pau su matang asalu sinjarage masu mayam puna no update ngamina se haina channel sigi maikei su mayam da makhatana thamjare haina channel sigi maikei mayam da phongdok sari and thank you